Ukhrul district ki TM kasomda kuki military chingnabasingna tangkhul machani hat khibagi mayokta Naga taba tuan ba mafam singda total shutdown chathari shutdown asuna maram oraga Naga taba mafam sing khuntak lansi re UNC yauna ansam NWC na lauthoki ba total shutdown manungda Naga taba mafam singda lalol itiki thabak thoram sing lepli kaithel mahisang sing thongloli lambi da makhal amatagi gari chatna khidrai Naga sing na khundaba area sing da Naga furup ki miyoi sing tholaktuna shutdown asi mapung fana sawatli lambi da tayar mai thaba uwa faisin ba yauna lambi thingbagi thabak sing chathari hauzik fawbi yoina total shutdown manung da pamdaba thodok sing thokpagi paw leitri Kangpopi district fawduna chaliba national highway gi nakia ta khundariba kuki khul changaubung amade Naga khul ti Khullen gi khunja sing gi marakta chauna muknabadagi irang thokrai furup ani asigi khunja sing gi marakta nung thanaba khunja khara asopan nangkhrai Impact News of Pauda Thodo Sing City Khullen gi khunja sing na total shutdown saugatuna khongjang sang silingai da changau bungi khunja sing na thoraktuna athingba pirakpati gi thokibani hairi Naga sing na khongjang sang silingai da kuki sing na thoraktuna athingba pirakpaga loina na Sanapati District Students Association gi gari thugai rakhi hairi Thawong adudagi khunja singi marakta nung thomnaba yauna irang thokpadagi asopan nangki mafam aduda mathau tawba security force na tear gas kaptuna maikai ani gi irang adu lakshina bohonaki hauze su furup ani gi masing yamlaba miyoi sing mafam aduda changsin naraktuna ungkhanabagi chang hengalakli hairi